normal life learning yamna mathasi nuaina leramani asi magi sigi batang sida soktre kala torokpa kan sida di isada ningam daba yamna ningba kaiba ma soki budai di sahi ahum mari bak ai ma param ta thokte kaino da sagi mana tawri phibam ji ubada khoi ju haibam khang sammaksu football pamna sanajare iyamna ji soki budai di upai legidre aina halagu matamda aina tongi bus to tu bodega aina thonglom da haidoga khong sappane ba sappadagi mafam da thodo mafam da mafam da ama side tala le hore adagi songi jina mo tatabida khoi saru je kari gaji loi kai lai khaira ga ko matum da salaga sona sang aigi ming abu jama ang ko mai tai leiphamna pangantabi me lekai live stream ga di ai swana hana normal light sum lera me ko karam live thiba thodo ma dagi aina 12 ki exam tharo halakpada aina tongi bus to extend to bodagi ai si kani sanji ogi na ta ojagi sman thoki bi chahi kyam ti sure ji bogi chahi tarama thoi ma hajile kuire ko ja asung mati sense torkrai tare ko han normal light lemba ina sum saning ba khoning ba ithan da ani toni modi mo to ngam ba adi hojik sigi kani sanjil akana di ai dek ithan da saning ba khoning ba ani kana amagi mating yaw sar pang makta ba khong da ba ko ek ai di awa ba nga ta hai tare ko adi mo ai si life se lak khibdagi ai sum hona jabadagi ko achievement khar phang pa kholak pa sum bagi ju adum bagi nungai ba sum leiba awa ba na di asung mati khele hai tare ko jagi education qualification ki matang da tang haibiu ai BA dilo senjare BA ko BA ji kai stream do bi duna science ta ko o ji chahi kya da pass out to bi jai jai sahi 2016 da 16 da ko ya ko jagi khangjaning bi ji khangjaning jo jagi ko he o jajo ji currently kari sinpham na to bi ri che ado handicrafts kum bu to budi male ko ai ji adum ai no yum da tawjari je samgak bu khala samgak ba lagdraga ai suri handicraft se dum suba sanam tawraga ji le jari training gumba handicraft ka mari leina ba si kai kai to bi rake hana ai training tawdring da yum dagi khoi ga khoi kho ba sa bhai ba moi dagi to matung da saribe pai dir kem kan da na saribe ki sahi ngi course ai hoi thawan yari polam gai leiba ACTC ka ba sahi ngi course lo selo ko jagi kena cha khoi gi awards gumba phang gumba di lei bi ra ba leire award mari mangang phange ai aham da ai busi hanan ba thaba arke sa tum yawa tharre adu khandi khale adu yawa tu moine pi rakhidre maduma mangre adagi adu matung adu toru matung da amu manipur state award se tharak pada ahan badai inspiration phange ani subada merit amu subju merit mari subju merit ahum phange inspiration ma phange finally handa su thari sa haidok trijan auto tri soida ma ki mai pa kani aduga phaba keno ju oini na khoin thaji ko ai anga amma khata ngai ri adu 2019 de long bane ba ko 19 de ko adu anga amma khata ngai ri angang chahi ani phadri larik tamba hodri ki kamai manage to bi ri ge khoi ai tawri bisina ko am tham gi lising ahum yamdra ahum mari smai lak bisina dum manage tawri adagi ate khoi jiki ojagi crafts ki matang dam lak segi ko crafts ko mo jan subiri se asida kai no jan sabiri sembi sabiri se crafts ki aina sarisi item phanam je sai lu gumba thumo gumba mora gumba pai gumba adagi item ji lei polang gumba adum item ji khoi seasonary ba haitare ko ayam ba khoi manipur seasonary ba ji imung yadi yumom da sang mapur akuma ta mayam je ayam mane sare ta
ꯑꯗꯣ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯥꯏꯇꯝꯁ ꯃꯌꯥꯝꯁꯦ ꯌꯣꯟꯕꯒꯤ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯁꯦ ꯃꯤꯅ ꯂꯥꯛꯑꯒ ꯁꯤꯗꯒꯤ ꯂꯩꯕꯤꯕ꯭ꯔꯥ ꯑꯣꯖꯥꯅ ꯃꯥꯔꯀꯦꯠꯇ ꯆꯠꯂꯒ ꯌꯣꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯑꯣ ꯃꯤꯅ ꯁꯤꯗꯩ ꯑꯌꯥꯝꯕ ꯂꯥꯛꯑꯒ ꯑꯩꯉꯣꯟꯗꯩ ꯂꯧꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯀꯔꯤꯒꯤ ꯑꯗꯩ ꯑꯇꯣꯞꯄ ꯑꯩ ꯈꯪꯅ ꯆꯥꯟꯅꯕꯅꯤꯅ ꯑꯩ ꯁꯤꯃ ꯁꯥꯕꯤꯌꯨ ꯈꯣꯠꯄꯤꯌꯨ ꯑꯗꯨ ꯐꯣꯟꯗ ꯍꯥꯏꯅꯔꯒ ꯑꯗꯨꯝ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯁꯥꯕꯤꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯀꯣ ꯌꯥꯏ ꯌꯥꯏ ꯑꯗꯣ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜꯁ ꯍꯥꯏꯇꯥꯔꯦ ꯁꯥꯕꯒꯤꯗ ꯑꯩꯈꯣꯏ ꯆꯪꯕ ꯔꯣ ꯃꯦꯇꯤꯔꯤꯌꯦꯜꯁ ꯈꯔꯗꯤ ꯑꯗꯨꯝ ꯆꯪꯉꯤꯅꯤꯀꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝꯕꯗꯤ ꯑꯗꯨꯝ ꯀꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯝ ꯀꯥꯏꯗꯒꯤ ꯂꯧꯕꯤ ꯑꯩꯈꯣꯏꯗ ꯍꯧꯕ ꯋꯥ ꯃꯣꯔꯥ ꯁꯥꯕꯒꯤꯅ ꯑꯩꯈꯣꯏꯗꯒꯤ ꯌꯥꯟꯖꯔꯦꯀꯣ ꯑꯗꯒꯤ ꯁꯨꯝ ꯊꯨꯝꯃꯣꯛ ꯀꯔꯤ ꯀꯔꯥ ꯁꯥꯕꯒꯤ ꯄꯌꯥ ꯋꯥꯁꯤꯅ ꯑꯩꯈꯣꯏꯗ ꯍꯧꯕ ꯀꯣꯟꯅꯗꯕ ꯑꯗꯨ ꯃꯤꯉꯣꯟꯗ ꯑꯗꯨꯝ ꯂꯩꯌꯦ ꯃꯤꯉꯣꯟꯗ ꯂꯩꯕ ꯑꯗꯩ ꯃꯣꯔꯥ ꯁꯥꯕꯒꯤ ꯄ꯭ꯂꯥꯁꯇꯤꯛ ꯀꯔꯤ ꯀꯔꯥꯁꯤ ꯑꯗꯨꯝ ꯗꯨꯀꯥꯟꯗꯒꯤ ꯃꯥꯔꯀꯦꯠꯇꯒꯤ ꯑꯗꯨꯝ ꯂꯩꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧ ꯌꯣꯠꯀꯨꯝꯕ ꯁꯨꯝ ꯇꯔꯥ ꯅꯨꯡꯂꯥ ꯁꯨꯝ ꯑꯗꯨꯝ ꯂꯧꯕ ꯁꯥꯏ ꯑꯗꯨꯝ ꯀꯩꯅꯣ ꯑꯗꯨꯝ ꯃꯣꯔꯥꯒꯨꯝꯕꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯀ ꯁꯥꯕꯤꯕ ꯉꯝꯃꯦ ꯑꯁ ꯑꯩꯅ ꯁꯥꯔꯤ ꯅꯣꯡꯃꯗ ꯁꯥꯕ ꯈꯨꯁꯥꯅꯗꯤ ꯄꯨꯔꯦꯕꯀꯣ ꯑꯩꯅ ꯁꯥꯔꯤꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯗ꯭ꯔꯕ ꯅꯨꯃꯤꯠ ꯍꯨꯝꯅꯤꯃꯨꯛ ꯆꯪꯉꯦ ꯑꯃꯗ 3 days ꯃꯣꯔꯥꯁꯦ ꯁꯥꯏꯖꯁꯦ ꯀꯃꯥꯏꯅ ꯃꯤꯗꯤꯌꯝ ꯑꯣꯏꯗꯣꯏꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯁꯥꯏꯖ ꯂꯩꯅ ꯌꯥꯝ ꯋꯥꯡꯕ ꯆꯥꯎꯕ ꯑꯃꯁꯨ ꯂꯩ ꯂꯩ ꯃꯌꯥꯏ ꯈꯤꯇꯪ ꯄꯤꯛꯇꯛ ꯂꯨꯍꯣꯡꯕꯒꯤ ꯍꯥꯞꯅꯕ ꯁꯨꯝ ꯁꯥꯏꯖ ꯁꯨꯝꯕꯁꯤꯅꯀꯣ ꯑꯩꯅ 1,500,000ꯒꯨꯝꯕ ꯑꯗꯒꯤ ꯃꯃꯤꯡ ꯊꯥꯕ ꯈꯣꯠꯄ ꯗꯤꯖꯥꯏꯟ ꯍꯥꯞꯄꯀꯣ ꯑꯗꯩ ꯆꯨꯝꯅ ꯁꯤꯝꯄꯜ ꯁꯥꯔꯒꯗꯤ ꯑꯍꯥꯟꯕ 1,250 ꯁꯨꯝ ꯍꯧꯔꯒ 1,200, 300, 400, 500, 700 ꯁꯨꯃꯥꯏꯅ ꯁꯨꯝ 1,000 ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯑꯁꯥꯕ ꯈꯔꯁꯨ ꯍꯣꯔꯦꯟ ꯌꯦꯡꯁꯤ ꯑꯗꯨꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯣꯖꯥꯒꯤꯀꯣ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯕ ꯑꯃꯅ ꯑꯣꯖꯥꯒꯤ ꯁꯨꯃꯥꯏꯅ ꯑꯣꯖꯥꯒꯤ ꯐꯤꯕꯝꯁꯤꯗ ꯍꯧꯖꯤꯛ ꯂꯩꯔꯕꯅꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏ ꯁꯥꯏꯠꯇꯒꯤꯗꯤ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯍꯣꯏꯅ ꯁꯨꯃꯥꯏꯅ ꯂꯥꯏꯛ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯦꯕꯜ ꯑꯣꯏꯅꯀꯣ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯀ꯭ꯔꯥꯐ꯭ꯠ ꯈꯨꯠ ꯁꯥ ꯍꯩꯗꯅ ꯈꯣꯠꯇꯅ ꯇꯧꯔꯒ ꯌꯥꯝꯅ ꯐꯖꯅ ꯌꯨꯝ ꯑꯃ ꯀꯟꯇꯤꯅ꯭ꯌꯨ ꯇꯧꯕꯤꯔꯤꯁꯦ ꯑꯉꯥꯡꯁꯨ ꯂꯩꯕꯤꯔꯦ ꯄ꯭ꯔꯣꯄꯔ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯕꯤꯔꯤꯀꯣ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯂꯥꯏꯐꯁꯤꯅ ꯈꯤꯇꯪ ꯆꯦꯟꯖ ꯑꯃ ꯂꯥꯛꯑꯦꯀꯣ ꯍꯧꯖꯤꯛꯄꯨꯗꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯅꯣꯔꯃꯦꯜꯗꯒꯤ ꯍꯧꯖꯤꯛꯇꯤ ꯆꯦꯟꯖ ꯑꯃꯗꯤ ꯌꯧꯔꯛꯑꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯀꯩꯅꯣ ꯃꯇꯦꯡ ꯂꯥꯛꯄꯤꯈ꯭ꯔꯒꯦ ꯃꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯉꯁꯤꯐꯥꯎ ꯑꯝꯇ ꯂꯥꯛꯇ꯭ꯔꯤ ꯍꯥꯏ ꯌꯥꯔꯦ ꯀꯣ ꯑꯗꯨꯕꯨ ꯂꯥꯛꯇꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯥꯎꯃꯤ ꯑꯅꯧꯕ ꯂꯥꯛꯄꯗꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏ 1,500,000ꯁꯦ ꯁꯤꯃ ꯍꯥꯞꯄꯤꯕꯁꯤꯃ ꯁꯨꯝ ꯈꯔ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨ ꯐꯪꯉꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯇꯥꯟꯅꯔꯨꯕꯗ ꯐꯪꯕ ꯀꯧꯕ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯁꯤꯗ ꯑꯣꯖꯥꯒꯤ ꯀꯥꯔꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯄꯤꯕ ꯀꯥꯔꯠꯇꯣ ꯑꯗꯨꯝꯕꯗꯤ ꯄꯥꯏꯕꯤꯔꯕ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯀꯥꯔꯠ ꯑꯃ ꯁ꯭ꯄꯦꯁꯦꯜꯂꯤ ꯑꯦꯕꯜ ꯀꯥꯡꯕꯨꯒꯤ ꯄꯤꯕ ꯄꯥꯏꯔꯦ ꯑꯗꯨꯝ ꯄꯥꯏ ꯑꯗꯣ ꯑꯗꯨꯗꯤ ꯀꯌꯥꯝ ꯀꯥꯟꯅꯕꯗꯤ ꯐꯪꯖꯩ ꯀꯥꯟꯅꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯎꯄꯨꯗ ꯊꯝꯕ ꯁꯤꯃ ꯀꯥꯟꯅꯩ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯇꯥꯟꯅꯔ ꯆꯦ ꯇꯥꯟꯅꯕꯗꯗꯤ ꯌꯥꯎꯗꯕꯗꯤ ꯌꯥꯗꯕ ꯑꯗꯨꯒ ꯐꯪꯕꯒꯤ ꯁꯔꯨꯛꯇꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯗꯨꯅꯤ ꯑꯩꯈꯣꯏꯅ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯑꯣꯖꯥꯒ ꯊꯦꯡꯅꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨꯁꯤꯗꯤ ꯑꯩꯈꯣꯏꯅ ꯄꯨꯖꯈꯤꯕ ꯌꯥꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯦ ꯑꯣꯖꯥꯗ ꯀꯩꯁꯨ ꯀꯌꯥ ꯀꯟꯅ ꯀꯥꯟꯅꯕ ꯑꯃ ꯎꯄꯤꯗꯦ ꯐꯪꯗꯦ ꯃꯌꯥꯝꯗ ꯑꯩꯈꯣꯏꯅꯁꯨ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯏꯁꯀꯤꯜ ꯑꯃ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗ ꯌꯥꯎꯗꯕꯗꯤ ꯌꯥꯗꯕ ꯑꯗꯣ ꯌꯥꯎꯔꯦ ꯄꯤꯔꯨꯔꯦ ꯈꯜꯂꯛꯄꯗꯤ ꯂꯩꯇꯕ ꯁꯤꯒꯨꯝꯕ ꯄꯣꯠꯅꯤ ꯍꯥꯏꯇꯥꯔꯦ ꯏꯁꯥ ꯁꯛꯇꯥꯛ ꯆꯦꯗꯤ ꯑꯣꯏꯔꯒ ꯑꯗꯨ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯊꯣꯏꯗꯣꯛꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯃꯔꯨꯗꯤ ꯑꯣꯏꯔꯒꯁꯨ ꯃꯣꯏꯅ ꯃꯔꯨ ꯂꯣꯝꯅ ꯂꯧꯗꯕꯒꯤ ꯄꯣꯠ ꯑꯃ ꯂꯩ ꯍꯥꯏꯇꯥꯔꯦ ꯒꯣꯔꯃꯦꯟꯠꯇꯒꯤ ꯁꯥꯏꯠꯇꯒꯤ ꯂꯣꯟ ꯄꯥꯝꯕꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯂꯩꯕꯤꯔꯝꯒꯅꯤ ꯈꯜꯂꯦꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯣꯟꯒꯨꯝꯕ ꯊꯥꯕꯤꯈꯤꯕꯗꯤ ꯂꯩꯔꯕ ꯑꯗꯨꯒ ꯐꯥꯎꯕꯤꯈꯤꯕꯒꯨꯝꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯔꯨꯔꯒ ꯐꯥꯎꯔꯛꯇꯕꯒꯨꯝꯕ ꯑꯗꯨꯝꯕ ꯊꯥꯗ꯭ꯔꯤ ꯊꯥꯒꯦꯅꯗꯤ ꯇꯧꯔꯦ ꯑꯗꯨꯗ ꯆꯦꯟꯅꯕ ꯑꯗꯨꯒ ꯑꯗꯥꯒ ꯇꯧꯕꯗ ꯁꯦ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯣꯖꯥꯗ ꯒꯥꯏꯗ ꯇꯧꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯕ ꯑꯗꯨꯝꯕꯗꯨꯗ ꯑꯩ ꯕꯥꯔꯥ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯊꯣꯛ ꯑꯩꯈꯣꯏꯗ ꯋꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯑꯗꯨꯒ ꯋꯥꯠꯂꯦ ꯑꯗꯥꯒ ꯆꯦ ꯗꯣꯀꯨꯃꯦꯟ ꯃꯌꯥꯝꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯒꯦꯅꯁꯨ ꯈꯟꯗ꯭ꯔꯦ ꯇꯧꯁꯨ ꯇꯧꯗ꯭ꯔꯦ ꯍꯧꯖꯤꯛꯐꯥꯎ ꯒꯨꯝꯕ ꯂꯩꯕꯒꯤ ꯁꯤꯆꯨꯋꯦꯁꯟꯒꯨꯝꯕ ꯂꯩꯕꯤꯈ꯭ꯔꯕ ꯃꯇꯦꯡ ꯄꯤꯕꯤꯔꯛꯈꯤꯕꯒꯁꯨ ꯂꯩꯕ꯭ꯔꯥ ꯍꯥꯏꯁꯨ ꯍꯥꯏꯔꯗꯤ ꯆꯠꯂꯗꯤ ꯃꯣꯏꯅꯁꯨ ꯂꯥꯛꯇꯦ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯑꯣꯖꯥꯒꯤ ꯈꯣꯜꯂꯥꯎꯁꯦ ꯈꯤꯇꯪ ꯆꯥꯎꯊꯣꯛꯅ ꯍꯥꯏꯕ ꯑꯃꯈꯛ ꯃꯣꯏꯒꯤ ꯃꯐꯝꯗ ꯌꯧꯍꯟꯕ ꯑꯃꯁꯨ ꯃꯊꯧ ꯐꯖꯅ ꯇꯥꯏꯌꯦꯅ ꯈꯟꯖꯩꯌꯦꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨꯀꯣ ꯑꯗꯨꯝꯕꯒꯤꯗꯤ ꯄ꯭ꯂꯥꯟ ꯀꯩꯝꯇ ꯂꯩꯕꯤꯗ꯭ꯔꯕ ꯈꯜꯂꯦ ꯇꯧꯒꯦꯅ ꯑꯩ ꯍꯣꯏ ꯑꯦꯀꯥꯎꯟꯇꯦꯟ ꯇ꯭ꯔꯥꯏ ꯇꯧꯔꯦ ꯈꯜꯂꯛꯇ꯭ꯔꯦ ꯑꯗꯨꯒ ꯁꯥꯏꯟꯁ ꯁ꯭ꯇ꯭ꯔꯤꯝꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯕ꯭ꯔꯥꯏꯠ ꯑꯣꯏꯌꯦꯕ ꯑꯃꯨꯛꯀ ꯑꯩ ꯇꯧꯒꯦꯅ ꯑꯦꯄ꯭ꯂꯥꯏꯗꯤ ꯇꯧꯔꯨꯔꯦ ꯍꯣꯏ ꯑꯃꯨꯛ ꯇꯧꯔꯦ ꯈꯜꯂꯛꯇꯦ ꯍꯧꯖꯤꯛ ꯑꯃꯨꯛꯀꯁꯨ ꯑꯃꯨꯛ ꯇꯧꯔꯦ ꯑꯩꯒꯤ ꯁꯤꯟꯐꯝꯁꯤꯒ ꯆꯥꯟꯅꯕ ꯑꯩꯈꯣꯏꯒꯤ ꯀꯃꯔꯁ ꯑꯦꯟ ꯁꯣꯁꯥꯏꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯤꯄꯥꯔꯠꯃꯦꯟꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯀ꯭ꯔꯤꯟ ꯇ꯭ꯔꯦꯅꯔ ꯈꯔ ꯀꯧꯔꯦꯕ ꯑꯗꯨꯒꯤ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯦꯃꯤꯀꯥ ꯂꯥꯛꯑꯒꯗꯤ ꯂꯩꯔꯤ ꯑꯗꯨ ꯌꯥꯎꯔꯛꯄ ꯌꯥꯎꯔꯛꯇꯕꯗꯤ ꯑꯩꯈꯣꯏ ꯊꯝ ꯉꯝꯗꯦ ꯑꯗꯨꯝꯕꯗꯤ ꯍꯥꯏꯕꯕꯨꯗꯤ ꯑꯦꯄ꯭ꯂꯥꯏꯕꯨꯗꯤ ꯇꯧꯁꯜꯂꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯥꯎꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯣꯝꯁꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗꯁꯨ ꯑꯩꯈꯣꯏꯀꯣ ꯄ꯭ꯔꯦꯌꯔ ꯇꯧꯖꯒꯦꯀꯣ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯊꯕꯤꯔꯒ ꯂꯩꯕꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅ꯭ꯌꯨ ꯑꯇꯣꯞꯄ ꯀꯩꯀꯩ ꯐ꯭ꯌꯨꯆꯔ ꯄ꯭ꯂꯥꯟꯅꯤ ꯀꯩꯀꯩ ꯇꯧꯕꯤꯒꯦ ꯑꯩꯅ ꯑꯩꯈꯣꯏ ꯑꯀꯟꯕ ꯁꯨꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯁꯨꯝ ꯐꯝꯃꯒ ꯂꯩꯔꯕ ꯊꯕꯛꯅꯤꯅ ꯑꯩꯅ ꯑꯉꯝꯕꯁꯤ ꯌꯨꯝꯗ ꯑꯩꯒꯤ ꯁꯪ ꯑꯃ ꯁꯥꯔꯒ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯌꯥꯎꯕ ꯇꯝꯅꯤꯡꯕꯁꯤꯡ ꯂꯩꯔꯗꯤ ꯑꯩ ꯁꯨꯝ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕꯒꯤ ꯑꯣꯏꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯒꯦꯅꯗꯤ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯑꯗꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯨꯝꯕꯒꯤ ꯁꯨꯅꯤꯡꯕꯁꯤ ꯏꯔꯩ ꯂꯩꯇꯕ ꯃꯤꯁꯦ ꯑꯩꯈꯣꯏ ꯀ꯭ꯔꯥꯐꯀꯤ ꯊꯕꯛꯁꯤ ꯇꯟꯅꯕ ꯄꯣꯠꯅꯤꯅ ꯃꯇꯝ ꯆꯪꯕ ꯑꯗꯩ ꯄꯩꯁꯥ ꯍꯥꯏꯗꯤ ꯅꯣꯡꯃꯒꯤ ꯍꯦꯛꯁꯦ ꯉꯁꯤ ꯁꯨꯔꯨꯔ ꯂꯨꯄꯥ ꯅꯣꯡꯃꯗ ꯆꯥꯕ ꯊꯛꯄ 500-600 ꯑꯣꯏꯅ ꯆꯠꯅꯒꯤꯕ ꯑꯩꯈꯣꯏ ꯁꯤꯅꯗꯤ ꯅꯣꯡꯃ ꯑꯌꯨꯛꯇ ꯁꯨꯕꯁꯤ
lupa changwa tan bu wae ba aduna mi sumji pamna badi wale akhoi dubu akhoi ju tangai phada bim tawra bo di hainagre bujina hainara bo warne ba hana de khoi ju tabum pamam de haidi hairaga ju inthina suram de ba adu khoina atoppa suba ngamdrabina sida sum tarabnina sida sen khara thona ba na sida sum tawbu nam da hainarak pai tare ꯑꯇꯣꯞꯄ ꯍꯛꯆꯥꯡꯗ ꯅꯨꯡꯉꯥꯏꯇꯕꯒꯨꯝꯕ ꯑꯗꯨꯝꯕ ꯀꯩꯅꯣꯒꯨꯝꯕ ꯂꯩꯕꯤꯕ꯭ꯔꯥ marak hojik khudo atoppa thodok pode leite marak ta ko ko khaji khaji chilak pogumba adagi ek saji humang na pikang mo yore doctor de ek chala gamu ye kesu thodok pode leite do e singuli sam phani khone na e khong ase marak mata khoi khaji khaji chilak pogum ko amu sam he yaw do nte ꯑꯗꯨ ꯅꯠꯇꯅ ꯊꯣꯏꯗꯣꯛꯄ thodok pode leite je hoji bogi de onde leite ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯅ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯒꯣꯔꯃꯦꯟꯇꯁꯨ ꯁ꯭ꯀꯤꯝ ꯃꯌꯥꯝ ꯑꯃ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯕ ꯀꯥꯡꯕꯨꯒꯤ ꯂꯩꯁꯨ ꯂꯩꯔꯤ ꯂꯩꯇꯕꯗꯤ ꯅꯠꯇꯦꯕ ꯂꯩꯔꯤꯕ ꯑꯗꯣ ꯑꯣꯖꯥꯅ ꯑꯩꯈꯣꯏꯅꯁꯨ ꯑꯣꯖꯥꯒꯤ ꯆꯤꯟꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯒꯣꯔꯃꯦꯟꯠꯀꯤ ꯁꯥꯏꯠꯇꯒꯤ ꯁꯤ ꯑꯃꯇꯪ ꯇꯧꯕꯤꯔꯗꯤ ꯐꯅꯤ ꯈꯣꯠꯀꯅꯤꯗꯣ ꯑꯣꯖꯥꯒꯤ ꯋꯥꯈꯜꯂꯣꯟꯗꯒꯤ ꯑꯝꯇꯪ ꯑꯗꯨꯝꯇꯪ ꯒꯣꯔꯃꯦꯟꯇ ꯑꯣꯏꯅ ꯇꯝꯕꯤꯕ ꯑꯣꯏꯅ ꯒꯣꯔꯃꯦꯟꯇ ꯍꯥꯏꯅꯤꯡꯕꯗꯣ ꯑꯝꯇꯪ ꯑꯗꯨꯝꯇꯪ aina haini basi hoi social welfare department leiri sida leiri basi hoi scheme je adu hana hoi na khangbu leiri je unemployment allowance financial assistance adagi hana pension adagi scheme je phana am leiri phangba ya basi paisa je adubu hoi apply tawru basi da khalak ba ko bole karai da pirunu karai chalenu sim khangde aduna yani ngai di simple leiri scheme yam je hoi developable singda yohon biu vote thada ba matam da di कराइदा डिसेबल लेरी चिथब यादे तब यादे एमपी की ओयो एमएलए की ओ उथोक्तन होय थादा दो हनहनबा समबगी स्कीम की मतम होय फंगदोबा स्कीम की मतम होय था थीदन होम थाजलरबो खलक्तब फंगदब सिमतंगदी होय डिपार्टमेंट द लेरी बारी होय मिनिस्टर न हंद करित मियंग चंगसन बियो हाइन मसा मसा दा यौनबा मिने अप्लाई तौर अदुदी खनबिनबा होय डॉक्यूमेंट नुंगन सुना हाइदि मा तौबदे मथौ ताई डॉक्यूमेंट जु दुई मतिक मोइना होयदा डिफरेबल ओरबसिंग जिदा मोइना हरासमेंट पीआईडी डिसेबल सर्टिफिकेट पाइरबा आधार पाइरबा सिदai हैंदन मोन इनकम वाइबने डोमिसाइल वाइबने रेसिडेंट सर्टिफिकेट वनि कयाम नु चंगली मोन होइदा सिद मोइना अखोइदा सोशल वेलफेयर समाज के फनब लेबन तेबा समाज बु मोन ओन बिफम द लाइरे हाइब तारे अखोइ वखनदि अखोइ आई हमना कमाइना डोमिसाइल कमन दाजलुनी मोइना गाइ तंग सिनोनि अनाउंस तोरानी अदिदि अखोइ नुमु निनी चलो ऑफिशियल ओनि जि पुंग 12 अमा बु स्टाफ लामरोय अद अखोइना क्याम वान थेनरगनि आधार लेरबा डिसेबल सर्टिफिकेट हुजि UDID ओले यूनिक डिसेबिलिटी आईडी ना हाना अखोइ मणिपुर खति ओरिजिन ओल इंडिया ओइग्रे अदु आधार लेरे डिसेबल सर्टिफिकेट याम इंपोर्टेंट राव सिदे त मोन इनकम हाइनी डोमिसाइल हाइनी रेसिडेंट सर्टिफिकेट हाइनी OBC हाइनी बा सर्टिफिकेट हाइनी हाइदि संग टाइमिंग जो असुकी मत डॉक्यूमेंट तान मतम दा प्रोसेस अमखक ओइग्रे ओहेले कोहन दबा ꯑꯩꯈꯣꯏꯒꯤ ꯀꯩꯁꯨ ꯑꯣꯏꯗꯕ ꯃꯤ ꯑꯃꯗꯗꯤ ꯀꯩꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯍꯣꯏꯗꯧꯅ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯗꯕ ꯑꯃꯗꯗꯤ ꯃꯣꯏꯗꯐꯥꯎꯗ ꯋꯥꯔꯤꯅꯦꯕ वारिनेबा अदु तानब सर अदु वाना तानरग अदु थाजल रंगदि खलक्तरब अदि अखोइना कई नुंगाइगनि वखन जिदा अखोइदा अखोइ करी हाइतरे मेंटली लाखबो याबगी करिगे थबम अप्लाई तरोग खलक बा याबदु खलक्तरगदि हाइदि अखोइ थबक तानब जेन वागरे स्कीम अखोइ फंग थोग फंगबसे अखोइ परसेंटेज यंगरो 88% नि फंगबे याबे वांग लाइगरे डॉक्यूमेंट हेरो वातरे सिदु मोइना सिलेक्शन तौदि करी हाइदौनो खोइनो तानरु आई थाबे याबे थाइ खलक्तब याब खलक्ति करी हाइदौनो होजि आई जे मैरिज इंसेंटिव सर्टिफिकेट अवार्ड की मोइना थाजलिने अदु खलक्ति अदु हुजिक ले ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯩꯈꯣꯏꯒꯤ ꯒꯣꯔꯃꯦꯟꯠꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯍꯣꯏꯒꯨꯝꯕꯒꯤ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯕꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯈꯕꯔꯗ ꯀꯩꯗ ꯑꯗꯨꯒ ꯃꯤꯗꯤꯌꯥꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯐꯖꯕꯗꯤ ꯑꯗꯨꯝ ꯎꯠꯂꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯤꯜꯗ ꯁꯨꯃꯥꯏꯅ ꯂꯥꯛꯑꯒ ꯊꯦꯡꯅꯅ ꯑꯣꯖꯥ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯕ ꯃꯇꯝꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯇꯣꯉꯥꯟꯕ ꯁ꯭ꯇꯣꯔꯤ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏ ꯇꯥꯗꯨ ꯅꯥꯀꯣꯡ ꯏ ꯇꯥꯒꯦ ꯇꯧꯏ ꯃꯣꯏ ꯉꯥꯡꯉꯤ मोइनादि कनादि पिनो होय खंगदे मोय याना कनादि पिबनो होय खंगदे होय तोरबुदि फंगदे लोर सिने होय खानि होय डिफरेंट एबन खतंग सनतबा अदि मतु सोलबा तोला ताराबले तलारा जिंजे सिजु पुन्ना होय चमानरे अमतनि होय डिफरेंट ओजबवानी अमना हाइदि मतु सोलबा ले तलारा जिंजिबु को ले समाज ले दिबजिंजिना को हाइदि हंदना येंगमि मोता हाइदि तासि दवय तवि मोता होय मोय सपोर्ट तवियो सिमतंग हाइजेनि सपोर्ट मरमदि अखोइ खुदि मी दि मी अमान गातनि माने मी
ꯁꯣꯛꯄ ꯅꯥꯕ ꯍꯥꯏꯕꯁꯤ ꯃꯤꯒꯤ ꯂꯥꯏꯐꯇ ꯇꯝꯕ ꯉꯝꯗꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯃꯥꯅꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯀꯅꯥ ꯑꯣꯏꯅꯤꯡꯒꯦ ꯀꯅꯥꯝꯇ ꯑꯣꯏꯗꯦ ꯍꯥꯏꯗꯤ ꯀꯅꯥ ꯄꯩꯁꯥ ꯄꯥꯏꯗꯅ ꯀꯅꯥ ꯋꯥꯅ ꯂꯩꯅꯤꯡ ꯀꯅꯥꯝꯇ ꯂꯩꯅꯤꯡꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯣꯔꯦꯜꯂꯤ ꯍꯥꯏꯗꯤ ꯄꯩꯁꯥ ꯄꯥꯡꯉꯝꯗ꯭ꯔꯒꯁꯨ ꯋꯥꯈꯜ ꯈꯤꯇꯪ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯁꯤ ꯑꯝꯇꯪ ꯍꯥꯏꯖꯒꯦ ꯑꯇꯩ ꯃꯣꯔꯦꯜ ꯁꯞꯄꯣꯔꯠꯅꯦꯕ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯤꯁꯦ ꯃꯥꯅꯦ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯁꯤꯅ ꯁꯣꯛ ꯀꯌꯥꯒꯤꯅꯣ 18 19ꯒꯤ ꯁꯤꯅ ꯑꯃꯨꯛ 19 20ꯒꯤ sino mo sino 17 18 gi 18 ko kauradi bhai kauri kawe ba ko kauri sei to khona pam ba yo do ꯁꯤꯒꯤ ꯑꯑꯣꯟꯕꯁꯤꯗꯤ ꯀꯩꯅꯣꯅꯤ ꯍꯥꯟꯅ ꯅꯣꯔꯃꯦꯜ ꯂꯥꯏꯐꯇ ꯂꯩꯔꯤꯉꯩꯗꯅ ꯌꯥꯝꯅ ꯃꯊꯥꯁꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯕꯅꯤ ꯑꯁꯤ ꯃꯥꯒꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁꯣꯛꯇꯅ ꯀꯩꯅꯣ ꯇꯧꯔꯛꯄ ꯀꯥꯟꯁꯤꯗꯗꯤ ꯏꯁꯥꯗ ꯅꯤꯡꯉꯝꯗꯕ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯕ ꯁꯤꯗꯩꯁꯤꯗ ꯑꯗꯨꯗꯒꯤ ꯍꯤꯡꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯍꯤꯡꯅꯅꯕ ꯂꯝꯕꯤꯁꯤ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯂꯥꯟꯊꯦꯡꯅꯗꯅ ꯉꯝꯅꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯍꯦꯟꯖꯤꯟ ꯏꯁꯥꯅ ꯁꯨꯕ ꯅꯣꯝꯕ ꯉꯝꯃꯛꯇꯕꯒ ꯁꯣꯝꯗ ꯃꯥꯒꯤ ꯑꯋꯥꯕꯁꯤꯅ ꯍꯦꯟꯖꯤꯜꯂꯛꯄ ꯃꯁꯤꯗ ꯑꯋꯥꯕꯁꯤ ꯌꯥꯝꯅ ꯀꯟꯅ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯟꯅ ꯊꯦꯡꯅꯕ ꯑꯃ ꯇꯥꯔꯤ ꯑꯁꯤ ꯏꯁꯥꯅ ꯁꯨꯔꯒ ꯅꯣꯝꯃꯒ ꯆꯥꯕ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯁꯤꯅꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯁꯤ ꯂꯪꯐꯩ ꯐꯩ ꯆꯠꯂꯨꯕ ꯎꯄꯥꯏ ꯂꯩꯇꯕꯅꯤꯅ ꯏꯁꯥꯒꯤ ꯁꯤꯗꯩꯁꯤꯗ ꯉꯝꯅꯅꯕ ꯍꯣꯠꯅꯔꯒ ꯁꯤꯗꯩꯁꯤꯗ ꯏꯟꯖꯥꯡ ꯅꯥꯄꯤ ꯊꯥꯗꯅ ꯍꯤꯡꯒꯣꯜ ꯃꯅꯥ ꯃꯁꯤꯡ ꯊꯥꯔꯒ ꯆꯥꯅꯅꯕ ꯍꯣꯠꯅꯕꯗ ꯁꯤꯅ ꯈꯔ ꯈꯔ ꯇꯦꯛ ꯇꯦꯛ ꯐꯪꯉꯛꯄꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯗꯅ ꯖꯤꯕꯤꯀꯥ ꯍꯤꯡꯕꯅꯤ ꯁꯤꯗꯒꯁꯨ ꯌꯨꯝꯒꯤꯗꯃꯛꯇ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯎꯒꯤꯁꯨ ꯑꯗꯨꯝ ꯍꯥꯟꯅ ꯑꯗꯨꯝ ꯐꯖꯅ ꯑꯗꯨꯝ ꯃꯇꯦꯡ ꯑꯗꯨꯝ ꯇꯧꯕꯤꯌꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯃꯇꯦꯡ ꯌꯥꯝ ꯐꯖꯅ ꯃꯥ ꯑꯗꯨꯝ ꯇꯧꯏ ꯆꯥꯅ ꯑꯑꯣꯟꯕꯁꯤ ꯀꯩꯀꯩ ꯐꯥꯎꯕ ꯍꯥꯏꯁꯦ ꯃꯣꯏꯅ ꯆꯥꯎꯔꯛꯄꯗꯗꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯛꯑꯦꯗꯤ ꯃꯣꯏ ꯆꯥꯎꯔꯛꯑꯗꯤ ꯑꯩꯈꯣꯏꯁꯦ ꯈꯔ ꯀꯣꯝꯕ ꯅꯨꯡꯉꯥꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯆꯦꯟꯖꯔꯨꯏꯑꯕ ꯁꯨꯕ ꯅꯣꯝꯕꯁꯦ ꯃꯥꯗꯤ ꯌꯥꯝ ꯇꯟꯖꯗꯦꯕ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯩꯁꯨ ꯉꯁꯥꯏꯒꯤ ꯂꯧꯕꯨꯛ ꯆꯠꯂꯨꯔꯦ ꯁ꯭ꯀꯨꯜ ꯀꯣꯂꯦꯖꯀ ꯆꯠꯅꯕ ꯍꯣꯠꯅꯅꯤ ꯑꯗꯒꯤꯗꯤ ꯃꯥꯒꯤ ꯅꯪꯅꯕꯗ ꯍꯣꯠꯅꯖꯩꯑꯕ ꯑꯗ ꯃꯣꯏꯁꯤ ꯆꯥꯎꯔꯛꯑꯗꯤ ꯑꯩꯈꯣꯏꯁꯨ ꯈꯔ ꯀꯣꯝꯃꯛꯄ ꯌꯥꯏ ꯅꯨꯡꯉꯥꯏꯔꯛꯄ ꯌꯥꯏꯅ ꯋꯥꯈꯟꯁꯦ ꯏꯇꯣꯝꯇꯗꯤ ꯁꯨꯝ ꯋꯥꯈꯟꯁꯦ ꯃꯤꯉꯣꯟꯗꯗꯤ ꯍꯥꯏꯗꯣꯛꯇꯕꯁꯨ ꯏꯇꯣꯝꯇ ꯈꯟꯖꯔꯝꯃꯦꯕ ꯑꯗꯒꯤꯗꯤ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯨꯌꯦꯜꯞꯁꯦ ꯊꯥꯕꯗꯩꯗꯤ ꯃꯥ ꯁꯣꯛꯈꯤꯕꯗꯩꯗꯤ ꯆꯍꯤ 3-4 ꯐꯥꯎꯁꯦ ꯑꯩ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯇꯦ ꯀꯩꯅꯣꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯇꯧꯔꯤ ꯐꯤꯕꯝꯁꯦ ꯎꯕꯗ ꯑꯩꯈꯣꯏꯁꯨ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯕꯩꯗꯤ ꯃꯥꯁꯦ ꯈꯣꯡ ꯍꯥꯞꯄꯛꯈꯤꯕꯗꯩꯗꯤ ꯏꯁꯥꯁꯦ ꯋꯥꯈꯟꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯔꯛꯑꯦ ꯃꯥꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯍꯧꯖꯤꯛꯀꯤ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯃꯥꯁꯦ ꯍꯧꯖꯤꯛ ꯀꯩꯅꯣꯒ ꯑꯩꯈꯣꯏꯒꯤ ꯗꯤꯐ꯭ꯔꯦꯟꯠꯂꯤ ꯑꯦꯕꯜ ꯑꯣꯏꯕꯗꯤ ꯃꯌꯥꯝꯒꯗꯤ ꯈꯤꯇꯪꯗꯤ ꯃꯥꯟꯅꯗ꯭ꯔꯦꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟꯠꯀꯨꯝꯕ ꯀꯩꯅꯣꯒꯨꯝꯕꯗ ꯏꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯕꯤꯅꯤꯡꯕꯒꯨꯝꯕ ꯀꯩ ꯂꯩꯒꯅꯤ ꯒꯣꯔꯃꯦꯟꯠꯅꯒ ꯇꯧꯍꯟꯅꯤꯡꯕ ꯒꯣꯔꯃꯦꯟꯅ ꯃꯇꯦꯡꯁꯦ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯇꯧꯍꯟꯅꯤꯡꯉꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯁꯪꯒꯗꯁꯨ ꯂꯩꯈꯔꯦ ꯑꯗꯒꯤꯗꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯗꯅ ꯈꯣꯠꯇꯅ ꯃꯤꯅ ꯆꯦꯟꯅꯕ ꯆꯣꯡꯅꯕ ꯇꯧꯅꯔꯤ ꯁꯨꯃꯥꯏꯅ ꯇꯧꯈꯤꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯍꯥꯏꯖꯩ ꯍꯥꯏꯗꯨ ꯉꯥꯏ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯈꯟꯖꯩ ꯍꯥꯏꯗꯨ ꯉꯥꯏ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤꯅ ꯑꯗꯨꯝ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯁꯨꯔ ꯅꯣꯝꯃꯒ ꯆꯥꯅꯔꯤ ꯊꯛꯅꯔꯤ ꯁꯤ ꯃꯉꯥꯏꯔꯦ ꯑꯗꯒꯤ ꯃꯅꯥꯎꯄꯥꯁꯤꯅ ꯐꯩꯒꯥꯛ ꯐꯩꯒꯩ ꯃꯌꯥꯝꯕꯗꯒꯤꯗꯃꯛꯇ ꯃꯥꯅ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯃꯅꯥꯎꯅꯨꯄꯥꯗ ꯑꯗꯨꯝ ꯂꯥꯛꯆꯩ ꯃꯅꯥꯎꯄꯥꯒꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯤꯡ ꯑꯝꯇꯪ ꯍꯥꯏꯕꯤꯌꯨ ai mingje abujam yaima maitai ꯑꯗꯨꯗ ꯀꯩꯅꯣ ꯀꯩꯀꯩ ꯑꯦꯖꯨꯀꯦꯁꯟ ꯀ꯭ꯋꯥꯂꯤꯐꯤꯀꯦꯁꯟꯒꯨꯝꯕ ai adu kanodi ai graduation bukti lore physical education da master di tawning bane adu yumgi condition gi matang na dum tawbudi ngamgidre samaksu football di pamna sanajare iyamba ji sokibdei di upai legidre national bukti anirakti chalawe ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯝ ꯁ꯭ꯇꯦꯠꯀꯤꯗꯒꯤ ꯁꯥꯟꯅꯕꯤꯔꯥ state tai sanaraga inter university da anirakti chalhawe aina college karingai da akhodan 2012 da sokpani aina school karingai college karingai di lowsing da kaida khomai mateng yam kanna pangdrju matam adum college sali kholi hara adum sanabani na aduga aina college lorakpade di as ai smai tor matam mangbuji pamure aina ju imung nu ju condition yam phana tawbuna tamina adu sondoi nai pura mai onjelage na
ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯁꯣꯝꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯕꯤꯔꯝꯕꯁꯦ ngasi ipom mediana ai na ta lakbiduna ai miya ma na sak tak pe tanjam pi ta hai na thang phongdok chari amajong ai financially support kha to bi na amukan so hana thang phongdok chari hingni hingnaba sibadi yadrabni na sadaju yadabani na dum ngamna ba hai tare hoi differently aban khatang na ta ba adi matu solaba to ta ra talara jingje siju punna khoi chamanare amatani akhoi differently ojabani amana adi matu solaba talara jingjibu ko ale samaj le de jingjina ko adi handa na yengmi mota adi tasi to to mota hoi moi support to biyo sim tang haisen